ꯆꯔꯤ ꯑꯃꯗꯤ ꯅꯣꯔꯠ ꯋꯤꯟꯗꯣꯒꯤ ꯃꯣꯔꯅꯤꯡ ꯑꯦꯅꯥꯂꯥꯏꯁꯤꯁ ꯁꯟꯇꯣꯛꯆꯔꯛꯄ ꯚꯤꯌꯔꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯁꯨ ꯇꯔꯥꯝꯅꯣꯛꯆꯔꯤ ꯑꯃꯗꯤ ꯉꯁꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯄꯦꯅꯦꯂꯤꯁ ꯑꯍꯥꯟꯕꯃꯛꯇ ꯁꯛꯇꯥꯛꯆꯔꯝꯒꯦ ꯑꯣꯖꯥ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯀꯤꯔꯟ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯕ ꯚꯤꯌꯔꯁꯤꯡ ꯑꯃꯗꯤ ꯅꯣꯔꯠ ꯋꯤꯟꯗꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅꯣꯛꯆꯔꯤ ꯑꯣꯖꯥ ꯉꯁꯤ ꯐꯣꯡꯈꯤꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯍꯥꯟꯕꯗ ꯅꯩꯅꯖꯔꯝꯒꯦ ꯗꯣꯂꯥꯏꯊꯥꯕꯤ ꯈꯨꯟꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯆꯍꯤ 2 ꯍꯦꯟꯅ ꯆꯪꯕ ꯌꯥꯗꯅ ꯂꯩꯔꯛꯂꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯉꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯆꯪꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯒꯁꯨ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯎꯕꯗ ꯍꯔꯥꯎꯖꯕ ꯑꯃꯗꯤ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯐꯥꯎꯈꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯝ ꯑꯃꯁꯨ ꯂꯩꯔꯤ ꯁꯉꯥꯏ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ 2025 ꯉꯔꯥꯡ ꯉꯁꯤ ꯍꯧꯗꯣꯛꯈ꯭ꯔꯦ ꯁꯨꯞꯅꯇꯒꯤ ꯃꯤꯑꯣꯏ 30ꯗꯒꯤ ꯍꯦꯟꯅ ꯇꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯣꯖꯥ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯉꯔꯥꯡ ꯉꯁꯤ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎꯗ ꯁꯒꯣꯜꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯗꯤ ꯗꯣꯂꯥꯏꯊꯥꯕꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯏꯍꯧ ꯍꯧꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯈꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯟꯕꯗ ꯆꯦꯟꯅꯕ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ MLA ꯂꯣꯀꯦꯁꯣꯔꯅꯁꯨ ꯊꯝꯕꯤꯔꯦ ꯁꯒꯣꯜꯃꯥꯡꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯏꯟ ꯐ꯭ꯔꯟ ꯑꯣꯐ ꯒꯦꯠꯇ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯤꯒꯤ ꯒꯦꯠꯁꯤꯗ ꯅꯣꯡꯃꯩ ꯑꯩꯈꯣꯏ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯃꯇꯣꯟ ꯑꯣꯟꯁꯤꯟꯗꯨꯅ ꯀꯥꯞꯁꯤꯜꯂꯤꯕ ꯑꯁꯤ ꯀꯅꯥꯅ ꯑꯣꯔꯗꯔ ꯊꯣꯛꯄꯅꯣ ꯑꯃꯗꯤ ꯀꯥꯞꯄꯣ ꯍꯥꯏꯕ ꯀꯥꯞꯀꯅꯤ ꯍꯥꯏꯅ ꯀꯥꯞꯄꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯇꯨꯒꯤ ꯃꯥꯒꯤ ꯊꯣꯠꯇ ꯀꯔꯤ ꯂꯩꯕꯒꯤꯅꯣ ꯀꯔꯤꯒꯨꯝꯕ ꯏꯐ ꯃꯥꯒꯤ ꯐꯦꯃꯤꯂꯤꯅ ꯑꯅꯥꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯑꯅꯗꯔ ꯄꯨꯂꯤꯁ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯀꯥꯞꯄꯗ ꯊꯛꯀꯠꯄꯗꯒꯤ ꯄꯥꯈꯠꯄꯗꯒꯤ ꯂꯩꯒꯗꯕ ꯁꯤꯕ ꯊꯣꯛꯑꯒꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯒꯅꯤ ꯑꯃꯗꯤ ꯃꯥꯅ ꯀꯥꯞꯄꯤꯕ ꯃꯐꯝ ꯑꯗꯨ ꯃꯐꯝ ꯆꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯣꯛ ꯀꯟꯇ꯭ꯔꯣꯜ ꯉꯝꯃꯛꯇꯕ ꯇꯥꯔꯒꯁꯨ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯁꯟ-ꯏꯔꯣꯏ ꯂꯩꯐꯝ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯐꯝꯅꯤ ꯃꯁꯤꯗꯩꯁꯤꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯟꯅꯤ ꯌꯥꯎꯅ ꯀꯥꯞꯁꯜꯂꯤꯕ ꯑꯃꯗꯤ ꯃꯗꯨꯗ ꯑꯣꯔꯗꯔ ꯊꯣꯛꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯅ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯔꯗ꯭ꯔꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯒꯤ ꯀꯥꯞꯄꯅꯤ ꯍꯥꯏꯕꯒꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯦ ꯂꯥꯛꯄꯤꯔꯤ ꯑꯃꯗꯤ ꯉꯁꯤꯒꯤ ꯈꯕꯔꯗꯁꯨ ꯄꯦꯄꯔꯗꯁꯨ ꯌꯥꯎꯔꯤ ꯃꯁꯤ ꯑꯍꯥꯟꯕꯗ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯔꯥꯀꯦꯁ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯄꯨꯔꯥ ꯀꯩꯅꯣꯗ ꯃꯈꯥꯗꯥꯡ ꯑꯣꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯗꯕ ꯑꯗꯨꯒꯨꯝꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯕ ꯉꯝꯃꯤ ꯉꯝꯗꯦꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯁꯨꯝ ꯍꯥꯏꯅꯔꯝꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯁ ꯍꯥꯏꯇꯥꯔꯦ ꯑꯥꯔꯇꯤꯀꯜ 3 ꯏꯝꯄꯣꯁ ꯇꯧꯔꯒ ꯒꯣꯕꯔꯅꯔꯁ ꯔꯨꯜ ꯍꯥꯏꯅ ꯆꯠꯊꯔꯤꯕ ꯄꯣꯠꯁꯤꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯆꯠꯊꯔꯤꯕ ꯍꯧꯖꯤꯛ ꯆꯂꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯒꯚꯔꯟꯃꯦꯟꯠ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ PR ꯒꯚꯔꯟꯃꯦꯟꯠ ꯃꯌꯥꯝ ꯍꯥꯏ PRꯒꯤ ꯔꯨꯜꯁꯅꯤ ꯒꯚꯔꯟ ꯇꯧꯕꯅꯤ ꯀꯩꯅꯣꯁꯤ ꯔꯨꯜꯁꯇꯨꯅ ꯑꯗꯨꯒ ꯃꯗꯨꯒꯤ ꯔꯨꯜꯁꯁꯤ ꯅꯤꯡꯊꯤꯖꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯁꯣꯛꯄꯁꯤꯗ ꯍꯦꯟꯅ ꯁꯣꯛꯍꯟꯕꯗꯧꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯎꯔꯛꯑꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁ ꯃꯌꯥꯝꯁꯤꯡꯁꯤ ꯁꯤꯒ ꯄ꯭ꯔꯖꯥꯒ ꯂꯣꯏꯅꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯃꯠꯇ ꯍꯩꯇꯕꯒꯤ ꯀꯩꯅꯣꯗ ꯃꯃꯤ ꯇꯥꯕꯅꯦꯅ ꯂꯧꯋꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯁꯦꯡꯅ ꯉꯝꯗꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯉꯝꯅꯕꯁꯨ ꯍꯣꯠꯅꯗꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯀꯩꯅꯣ ꯍꯥꯏꯕꯕꯨ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯃꯅꯨꯡꯅꯤ ꯑꯗꯨꯒ PR ꯂꯩꯕꯅꯤ ꯑꯥꯔꯇꯤꯀꯜ 3 ꯏꯝꯄꯣꯁ ꯇꯧꯕꯅꯤ ꯁ꯭ꯇꯦꯠꯁꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁ ꯃꯌꯥꯝꯁꯤꯡꯁꯤꯅ ꯅꯠꯇ꯭ꯔꯒ ꯏꯚꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯤꯅ ꯀꯨꯁꯤꯔꯥꯁꯤ ꯈꯔ ꯇꯧꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕꯗꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯥꯏꯅꯔꯝꯕꯗꯨ ꯍꯧꯖꯤꯛ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯄꯥꯟ ꯊꯣꯛꯂꯛꯑꯦ ꯀꯩꯅꯣ ꯀꯃꯥꯏꯅ ꯊꯣꯛꯂꯛꯄꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯁꯒꯣꯜꯃꯥꯡ ꯀꯝꯃꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯑꯩꯈꯣꯏ ꯅꯍꯥꯟ ꯗꯣꯂꯥꯏꯊꯥꯕꯤꯒꯤ ꯇꯝꯅ ꯑꯩꯈꯣꯏ IDPꯁꯤꯡꯅ ꯑꯩꯈꯣꯏ ꯌꯨꯝ ꯍꯟꯖꯤꯟꯖꯔꯒꯅꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯁꯤꯜꯂꯒꯗꯤ ꯐꯦꯁꯇꯤꯚꯦꯜꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯅ ꯃꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯒ ꯏꯁꯥꯒꯤ ꯏꯔꯝꯗꯝꯗ ꯏꯁꯥ ꯂꯩꯐꯝꯗꯨꯗ ꯏꯁꯥ ꯌꯨꯝꯗ ꯍꯟꯖꯤꯟꯖꯔꯒꯦ ꯆꯠꯄꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯁ ꯇꯧꯅꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕ ꯅꯪꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯁꯒꯣꯜꯃꯥꯡ ꯀꯝꯃꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯗ ꯄꯨꯔꯛꯑꯒ ꯂꯥꯌꯦꯡꯅꯕ ꯄꯨꯈꯠꯂꯛꯄꯅꯤ ꯍꯥꯏ ꯃꯈꯣꯏ 9 ꯁꯣꯛꯄ ꯃꯥꯜꯂꯦ ꯑꯗ ꯃꯗꯨꯒꯤ ꯁꯣꯏꯕꯁꯤꯡꯗꯨ ꯌꯦꯡꯈꯠꯂ ꯄꯨꯔꯛꯄꯗꯨꯗ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯏꯜ ꯏꯟꯇꯦꯟꯁꯟ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯣꯞ ꯊꯣꯛꯂꯛꯄꯗꯨꯒꯤ ꯑꯣꯏꯅ ꯗꯤꯁꯄꯔꯁ ꯇꯧꯅꯕ ꯊꯨꯒꯥꯏꯅꯕ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯕ ꯁ꯭ꯃꯣꯛ ꯕꯣꯝ ꯀꯥꯞꯄ ꯑꯃ ꯃꯌꯥꯝꯗꯨꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯗꯨꯅ ꯑꯃ ꯑꯣꯏꯔꯒꯀꯣ ꯉꯔꯥꯡꯗꯤ ꯂꯥꯏꯐ ꯔꯥꯎꯟ ꯕꯨꯂꯦꯠ ꯃꯌꯥꯝ ꯑꯃꯁꯨ ꯀꯥꯞꯄꯦꯅ ꯄꯦꯄꯔꯁꯤꯡꯗ ꯉꯁꯤ ꯀꯣꯠ ꯇꯧꯅꯔꯒ ꯑꯩ ꯊꯦꯡꯅꯕ ꯎꯏ ꯃꯗꯨꯒꯤ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯇꯥꯔꯨꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯇꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯆꯧꯕ ꯄꯣꯠ ꯑꯃꯈꯛ ꯉꯁꯤꯗꯤ ꯋꯥꯍꯪ ꯑꯃꯈꯛ ꯂꯥꯛꯑꯦ ꯃꯁꯤ ꯆꯞ ꯆꯥꯅ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯒ ꯏꯚꯟ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯅꯒꯁꯨ ꯃꯁꯤꯗꯤ ꯁꯨꯃꯣꯇꯣ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯀꯥꯟꯗ ꯃꯁꯤꯒꯤ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯀꯥꯟꯗ ꯆꯦꯟꯅꯕꯁꯤꯡꯁꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯕ ꯆꯨꯝꯃꯦꯅ ꯈꯜꯂꯤ ꯏꯚꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯨꯇꯦꯖꯇ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯄꯦꯄꯔꯗꯁꯨ ꯑꯩꯈꯣꯏꯅ ꯌꯥꯎꯕ ꯊꯦꯡꯅꯔꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯈꯣꯏ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯀꯥꯞꯁꯜꯂꯒ ꯑꯣꯜꯂꯒ ꯇꯧꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯎꯔꯦ ꯉꯁꯤ ꯄꯦꯄꯔꯗ ꯌꯥꯎꯔꯦ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯁꯦꯡꯅꯔꯤꯕ ꯄꯥꯔꯁꯅꯦꯜꯁꯤ ꯃꯁꯤ
ꯃꯩꯇꯩꯒꯤ ꯏ ꯁꯦꯡꯗꯕ ꯑꯣꯏꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯃꯥꯛꯁꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯖꯒꯥ ꯑꯃꯗ ꯃꯥꯅ ꯑꯁꯨꯛ ꯑꯀꯟ ꯑꯔꯤꯡ ꯆꯪꯉꯤꯁꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯀꯔꯤꯅꯣ ꯃꯥꯒꯤ ꯏꯁꯤ ꯁꯦꯡꯉꯤꯕ ꯁꯦꯡꯗꯕ ꯀꯥꯏꯁꯤ ꯌꯦꯡꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯑꯦꯅ प्रजासिंगने एस एन एक्टिविस्ट होना प्रजासिंग मोचिलगा हाइनिंग बम फावरे स्वाइदे अखोइना मैतै गतगी येंगबै वा नतना अखोइगी लैरिबा तारिबा सिंगदो अखोइ मिटै मिटै कम्युनिटी की वा टोक्सी मैतै लोनसी अखोइना फाउना लोनसी मसी फाउना रकाना वरि सानाबा याबा गाक्तनी आरो सिदैदा वरि सानाबा मत मसादा नोंमै पाइरे हाइदना स्वाइदा अकन रिंग सिंगबगी फिल्मदा लागा प्रजादा बेरेल ओनजलक मतोन ओनजलक पददी मदुदगी पाखुमसी फजबा पाखुम ओइरो ए प्रजा म्याम हौरगदिको इवन ममांग थामनी मांग नेपाल जेनजी की थोक्रिबो पोसे मसी निंगजिम फै प्रजा के मूवमेंट अखोइ मखोइ थोक्त्रिङाइदा अखोइ नेपाल की पोट थोक्त्रिङाइदा इंडिया की मनुंगदा अहाम बोइना लेजिस्लेटिव असेंबली मई चाकबसे मणिपुर थोकी हैब 2001 की विदाउट टेरिटोरियल लिमिट हैब पोट एनएसएन आईएम की पोट फ्रेमवर्क एग्रीमेंट की मतांगदा मणिपुर की इहौदा थोक्रावने हैबसे निंगजिम बसुमे स्वाइदा मणिपुर की प्रजा मियाम अखोइ खंगदे इवन राकेश खंगदे अम खंगदे मयाम से सुम इंगना तमना सुम मयाम से आइडिया मणिपुर दा अखोइ इवन सुम पोट नुआइतब थोदोक थोकदो मयाम सिंगसे थोकनदनब होनब चुमिको अखोइसे हंदोक अंजिन तब चुमिको ना खल्लगा शांति पाम कम्युनिटी मु ओइबसे अखोइगे मरक्तगी वखल थेनब वखल याउदब वखल खंदबगी पांगल शक्ति लेत्रवा मी अमोइना मफी मरोल सेटलगा सु जंगल द लेगदब मफी थोंदब जगा अंगम अंगम सेट चनागदब जगा दा लेगदबगी वखल लोन चेनब मी खरना अखोइ तसेंगना लेवाकसे पुरा चेंद हलेना आइदि सो आइन तमजनिंगे अदुना स्वाइदा पीआर की एडमिनिस्ट्रेशन ना अचौब गैप अमा हाइब तारे अखोइ हुजिक प्रजा अमदी मियाम कनोगी गवर्नमेंट की एडमिनिस्ट्रेटर सिंग की मरक्ता ngasi laiba ure aduna tasengna hairagadi swaida mamangi ngasi tham khaim ki numit 3 ki mamang da haib tare tarani phadri ngasi 4 day rogani sangai jeng rang ko ngasi 5 day rogani aduna hamba hoktopa adwaidara kano da ngasi humni marini gi mamang da haib tare koi governor na praja mayam ithok tholok taba people gi support pang da ben de kote kaina haib wapum le adu di akoina hangninge governor na kari gi marum gi damakta akoi gi local leaders sing civil society organizations sing idps sing mayam sing si akoi shumba festival yamna phaba akoi masel gi marakta taseng na haraga di hiram kaya da masina communication promote to waya ba adagi akoi margi kari hai tare akoi yam phajana nungsi chana lebine ba aduga amaga मागी कल्चर ट्रेडिशन मैम exchange tawna be aba pot amada kari gi governor na sumba local chwai gi leaders sing idps lan general leader sing hana kauraga phaminaraga si haudringai da pura settle tawdringai da koi tarik side haurane si leptringai da phaminaraga settlement ma hana taw gidribino haibja so wanga moy adwai da ne koi na chwai da mamang na ina thamjigi first line da bukhatchagi ba bureaucrat sing si praja ga loina ba mata haitre aduga ngamde aduga masigi pot si aduga ngamna bu su hona ningde haiba pot si koi na chwai da thamjigi si adana bureaucrat sing na nakong chirol to gi governor to iba sing sigi makoi potu da afaba mayam ama praja gi tasengna awaba sing se yam chathina ubo watpagi mong jatharak podana maram morakanda makoina nampu sasana tawno honarak podanga si even sangai festival gi pot kaitha gi pot la iba se masai se koina masi ugadawne ngasai koina haija gi pot ni yang koi sangai festival tawre are hudi dolai thabi gi pot smain tawre pot sida magi koi gi miyoiba moina chatnaga da chatna kangun mayam ama madu thugaira kanda ai police ni ai security personal ni aina tawing to bi ai praja sing da ai chai thabi ai nomai kapi ai tegas kapi ai kihan bi ai hana chatharak pataragadi madrugi mathakta ekoi international gi oiba law da international red cross society indian red cross society tongana red cross society naga ekoi lan manung da changa ganda asoko mayam se even prisoner of war gi horaga even soiba sumna common people aragi ekoi security personal sing individual sing mayam je layeng dana to matam da makhoi da red cross se thela la ko da khud thana dribne tasengna ana layeng seng da kam respect tongna ge have the human right che tasengna harga de lan angam tana bu oita ka so adubu madubo ki wakhal pangan khangdrba mi du di tasengna sen khara pichar ga senja chumja chang ko aruga training mapung phana lorek tana mission changana tasengna kulai paira kanda praja miyam gi protection tongna bane na security person la mon thadrok po mi jo eram bi ai na khali ada yam nawai ta thok ni ai highly condemn tawi aruga idp sing ge pota o yam na hen ba koi shauna ba sing da ngasai mungnarak pa matam
matamda ahenba khara tongnaram yai security personnel sing gari thugai ekhoi tai ko gari ni panam thugai tai adu moi ni panam phajal wen tai tharu sen do adubu masidi protest aruga protest sibu masigi mayam dagi sum hena chauthokidana ba escalate tawdana ba irang phajana ba leribo makhoina amuk irang thokna ba sum torko pochde awjiki sugumba kaino gi miyam gi oiba movement natraga laibak sida ekhoi mioi khujok khrana phuru kangrup amana torokpa karan amaduna ekhoi masel gi marakta singsep thajana ba ekhoi masel gi marakta akan tana ba pot lakwa si yam ngai ta bom fawina ai shumai thamjaki yamna marik chumi oja koi gi ana layeng sang oiriba da koi gi beren maton onjana smoke tear gas caption ba habse yamna lagang sa ta da ba training mapung pha da ba maitei oiraga su maitei i seng da ba haibaduni yam make seng ozan thambi jam chumi oja duga ani shuba lakchang ni sina koi gi dolai thabi IDP singna koi yumda hanjan jarage haina relief camp dagi khongjang changchalakwa matamda koi gi labukta muknaba amadi mahiroi mari phajalaga koi gari marumda mungda busalaga phuwa chaiba kyamasu ngarang se thokre amadi even mana da sinba sana phau yauromde haibagi koi gi phajaluba angang dugi magi guardian singi site tagi IDP singi site tagi ju koi pen ba kholom su lai masi oja karimba koi gi IDP singna koi dolai thabi da hanjan jarage masagi mayumda khunda hanjan jarage hana I ho dum chatpa matam sida koi gi central paramilitary force amadi state force singna tingam taragadi tingdabida just pamagadi chatlo haibani free movement biram taragadi kayumba kukina live attempt torokpa matamda madugi responsibility jina karana pugodabano amadi sangai festival gi mangoina di masigi sumai sumba ihosi horokidabra na kanli adugo sangai festival tawrabni na khoju yumda chatlage free movement phange haimnina chatlage haiba matamda hojikse ngarang ta jo khoi mahiroi mari sokhiba amadi labukta officer amada koigi IDP mana sar amtang IBK wari sanagi se haiba matamda tabi kidaba inthorokpana kyam su thokri masi central force amadi state force na nga amdabida chatlo haine free da thadu amba taragadi cookie singna live attempt tawdana mi amani siba taragadi madugi responsibility duna kana lobby gadabano amadi police singna koigi IDP singda koigi threaten tawriba mogi even gari sing thugaire habji masidi kano mob amni adubu I masen na sum khut thaba amadi kok ta bok ta saina kanbagi adagi phurakbagi sokba kyam leiri masi praja ge soiba IDP singa soiba oidura natraga koigi akhodi khulai pairamni kodi ngamamni kodi order ni haibagi order da thabak torokpa koigi police ki na achumba oidura habsu simtang swaida rishike swaida praja miyam da aduga primary health subsidy community center hai tareko sidai da order thu kana modu kapsalu ka hai poti kana gomba police officer am tanatraga district administrator am tan piramoi masi masa masa gi wakhal da tholopang haki aka magi ego hai tareko ai police ni ai security ni pikir chawra ama sidai da torokpa masa gi oiba lekhiba warip ni han decision na lawi ai wakhan da diko masi the whole police kangu de khoina keno to wanate sidai mana tro maram mora kana magi concern officer chena do news dai ko zigi pochidi ana army police ki di magi masam na sorak matam sajai cham matam da training matam da pulam pulam chai ka haina tai dana ko kono ko masi admai tawdana magi nga sai gi chengring kano amana koi chengko omo mangthu habi potani huji tholai poche even ngarang gi koi dolai thabi gi koi changjar ni na changi potna changhalam ga kuki ga tamro potara ga matri hena achauba irang ji hena sathi bo poram orak bai ai madu thingna bai damang tabu police personal security sing makoi lei ne ko thinganu haibante thinggadabuni adubu hauji koina rakeshna na hauji haiba pota koigi yam nongai ta potam koi tai se ngarang koina improve tar jo ngasi se ai ngasai gi ngarang gi pau chap sanai koi nei ne ba nangaudre adubu koina koigi facebook ta galak pa ama masing ji yan authenticate oidaba bot ne na oidaba su yawe na aina masi panjaning da bani mamang raun palam ya huja rakeshon pambir ai potse kaino hai kanda moigi gari manung da pusallaga makoi mari free ka habisi yam nongai ta potam ne maduda koina ngahak field du da area du da mukna bada phugi ba chai gi ba kap ki ba khok ki ba ama oise madudi hauna sani police ki magi tawum thokpa magi mob sing du control tawna ba ne lor kanda cool blood ta hai tare adu gi pot da khoi gi singna bai tap da no ne khoi da wahal laga di ai khoi smai mo khoi lai di bu duty pi du khoi praja ai khoi gi sumba tholok matam da ngak thokno pi ri ba pot natro madu gi pot khanda ba ngam da sing du khoi na police personnel en logadra ba madu train torok ne logadra ba adu swai de khoi na sei je e sing da na tra train torok ta ban tra habi chabi da sang pun orang ni kan harak ba
ꯁ꯭ꯋꯥꯏꯗ ꯃꯁꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯅꯦꯕ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯅꯠꯇ꯭ꯔꯤꯗꯅꯀꯣ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗ ꯀꯔꯤ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯒꯦ ꯃꯣꯏ ꯑꯗꯨꯝꯕꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯁ꯭ꯋꯥꯏꯗ ꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯄꯤ ꯑꯥꯔ ꯃꯅꯨꯡꯁꯤꯗ ꯑꯆꯧꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯑꯩꯈꯣꯏꯒꯤ ꯒꯣꯕꯔꯅꯔ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯁꯥꯁꯟꯗ ꯌꯥꯎꯃꯤꯟꯅꯔꯤꯕ ꯃꯣꯏꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕꯁꯤꯡ ꯃꯌꯥꯝꯁꯤꯡꯁꯤꯒ ꯌꯥꯝꯅ ꯑꯆꯧꯕ ꯀꯩꯅꯣ ꯈꯦꯠꯅꯕ ꯒꯦꯞ ꯑꯃ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯍꯜꯂꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯔꯣꯜ ꯑꯣꯐ elected representatives yamna dakar lei thodang yam chawi makoi gi thodang si masi dakar oina hainere ji swai dane koina popular government ama lehen ba mathau tai kai re swai da good or bad beauty or ugly by hook or by crook ekoina ta sengna hai targadi government ama leramba taragadi praja singi wakatpam khade leramba yaina khalle aduga even masi kundrapam ac gi manung chinga mani sagomang je natra madugi pote ekoi even ekoi sagomang gi kaino si koi gi marupni han speaker obiramba adu yamna matha saba pot amusu leramgani aduna sigi pot mayam singsi da ekoina kaino gi magi jaga da ekoi gi thoktre haina ekoi gi elected mayam singsina makhut pullaga leiba mayam su koina udabna de aduna sumaina magi constituent assembly jaga da handaki hujiki chahi aniga thani pan mapan hujik loishin bangam dan leiba conflict asina maram orakanda awaba chaina sai thing mayam phangiba praja sing se ekoi elected sing oiriba ekoi di ai jaga da thokpana tena makhut lolaga phamaga leiba mayam am yaureba aduna swais da sumba mayam lai thur idu kai gino ekoi administrative failure oire adu tawre haiba matam sida ekoi ngasi hanjana ba hotna ba gi pota su pukchel khojen tinada ba draga masa gi aningba pam da chatna ba gi pot ama lak ba ekoi udaba nate aduna well functioning of the government is latrabani na koi hujikti government laitaba jaga matam OPR impose tobuni ina haisi rule do impose tobuni ta jengna haragadi ko magi chatna ga do poto aduna masigi pot lehenbu mathau tai adu laitragadi koi sound business tabu mathau ta ngamoi adagi koina IDP return do busing amroi leminabu ngamroi aduna koina acceptance of the rights of the others say ekoi ta jengna haragadi masi yamna ningthina haiba tare yamna peaceful oiba mong da kamaina masigi potsi hujik thoi potsi da koina khanda bachu me hai base koi moi police sing je maru in part in particular makoi na chu madu gi peaceful or report when kana tawna bada atai me am gi right to chu koi na mase khangan bachu me natraga di koi hujik lai ba ITP sing thenari ba awaba process hoji kari gi no hai kanda makoi de pi gan na lauthopa compensated amount sing si kyam pi kiengo adu ta ga di koi hujik lai bi ba koi gi lengak sasan si laitraga su ga popular government laitraga su sigi mahut silaga PR manungda masigi thodang lauraga governor ga targa prime minister on behalf of the president of India prime minister by koigi is kaino mayam hype tare koigi officials mayam official mayam sing natraga marilena bureaucrats mayam sing official mayam sing sigi mayum makai quarter paza mayam loi thugairaga lupa lakh 3 pirage ntra mari pirage aduga yasana je hada mkhoi yagadra haibse masana mtang wahang ma hangbiyoba adu moina kaino singdadi lupa lakh 3 morangani moi pi yum kai kai bi tek pi gi hai du building kai ka ama khangde aduna chumba compensate amount yam chon bi wana tana peaceful we pot ama porok no khona bada ngasai gi khoi gi taseng na haragadi lemin chamin re khoi mayam sing siki oi ba yam na free and flow oi ba information sharing to mi no mathau tai adagi khoi na good relation khoi gi leminari ba ITP singa khoi ga se phongdong na ba mathau tai haibse makhoi na bureaucrat sing jina bam thokune na idi khalle ba ko then aikoina ta sengna haigadi makoi gi yamna wakhan jida aikoina makoi da kari khalibno na khalakta khangdaba pot ama lakko da aina akoi gi first rule of conflict resolution da aikoina kana what is the first rule of conflict resolution na hangpa matam da aikoina maleng gni yanaba why masa ama mate amga ishwaida adugumba police personnel sing or competent bureaucrat officers sing asi wakan khandadana makoina toning ba tawraga praja sing se ta satrang khongnawi maru thang badawna adagi lai division abadawna angang oringa tawbo mong leibase sida ina haijaningi ad haidi khangjin bi wona ko the first rule of conflict resolution da aikoina thengna ko sumai thengnai seek first to understand not to be understood I wahi quote che masi yamna masi gi pot se arth leba poni madugi potu kaino tawbiu maramdi kaino kanda kaino da madugi expression yam tikbano when which make this rule so powerful because it is easy to point out and bring into discussion and haiba pot amaka sigi se koina magi kaino ina phangane ba ko makoina madu kumna nai na matam da maramdi seek first to understand not to be understood haiba pot se yamna arth leba poni aduna aikoina koi gi hanna IDP sing na horai ba iho kaino gansigi movement mayam sing se adu hanna understand tawno ba seek to biyo aduga not to be understood I say bab tare lai thopudu nataba ko makoina makoin to ise aduna puga no wakhana sagat pado adugi pot assumption da thabuk to bigano hygienic bani aina hygienic isi aduna yam nawai taba thodok ni suma mayam singsi matung tab su thon bigano ain thamjani yam chumyo ja ai gi
ꯑꯩꯒꯤ ꯖꯒꯥꯗ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯊꯣꯛꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅꯁꯨ ꯑꯇꯣꯞꯄ ꯀꯦꯟꯗ꯭ꯔꯒꯤꯗ ꯂꯩꯕꯤꯔꯤꯕ ꯑꯆꯧꯕꯁꯥꯡꯁꯤꯡ ꯑꯃꯗꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯃꯤꯅꯤꯁꯇꯔꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯤꯕꯗꯤ ꯃꯁꯤ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯅꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯨꯅꯤ ꯑꯅꯤꯁꯨꯕꯗ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯁꯦ ꯌꯥꯝꯅ ꯍꯦꯛ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ 2025ꯀꯤ ꯉꯔꯥꯡ ꯑꯁꯤ ꯍꯧꯗꯣꯛꯈ꯭ꯔꯦ ꯁꯨꯞꯅꯇꯒꯤ ꯃꯤꯑꯣꯏ 30ꯗꯒꯤ ꯍꯦꯟꯅ ꯇꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯂꯝ ꯗꯦꯕꯂꯞꯃꯦꯟ ꯁꯣꯁꯥꯏꯇꯤꯅ ꯁꯤꯟꯗꯨꯅ ꯊꯥ ꯑꯁꯤꯒꯤ 24ꯗꯒꯤꯅ 28 ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯉꯥꯏ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ 2025 ꯑꯁꯤ ꯉꯔꯥꯡ ꯍꯧꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏ 30ꯗꯒꯤ ꯍꯦꯟꯅ ꯇꯤꯟꯕ ꯉꯝꯈꯤꯗꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯂꯥꯛꯏ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏ ꯏꯔꯥꯡ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯍꯦꯛ ꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯂꯝꯕꯤ ꯋꯥꯡꯕꯗ ꯇꯧꯔꯤꯕꯅꯤ ꯁꯤꯅ MSDFꯇ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯁꯤꯗꯩꯁꯤꯗ ꯃꯤꯑꯣꯏ 30ꯗꯒꯤ ꯍꯦꯟꯅ ꯇꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯃꯥꯒꯤ ꯑꯩꯈꯣꯏ ꯐꯤꯂꯝ ꯄ꯭ꯔꯣꯝ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯕ ꯃꯦꯝꯕꯔꯁꯤꯡꯅ ꯒꯤ ꯃꯤ ꯃꯁꯤꯡ ꯐꯥꯎ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯄꯥꯎ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯁꯤ ꯀꯗꯥꯏꯐꯥꯎ ꯆꯨꯝꯒꯗꯕꯅꯣ ꯃꯔꯝꯗꯤ ꯏꯔꯥꯡ ꯃꯅꯨꯡꯁꯤ ꯁꯤꯒꯤ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯇꯧꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯒꯅꯤ ꯍꯥꯏꯕꯒꯤ ꯊꯤꯝꯗꯣ ꯂꯩꯔꯒ ꯄꯥꯡꯊꯣꯛꯄ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜꯁꯤ ꯄꯥꯡꯊꯣꯛꯄ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯃꯇꯪꯁꯨ ꯊꯝꯕꯤꯔꯝꯃꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯦ ꯍꯟꯗꯛꯀꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯃꯗꯤ ꯑꯩꯈꯣꯏꯅ 13 ꯁꯨꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯕ꯭ꯔꯥ ꯍꯟꯗꯛꯀꯤꯁꯦ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯁꯤꯗꯩꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯔꯁ ꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯔꯦ IDPꯁꯤꯡꯒꯤ ꯁꯦꯟꯇꯤꯃꯦꯟ ꯈꯪꯗꯕ ꯂꯩꯉꯥꯛꯀ ꯄ꯭ꯔꯖꯥꯒ ꯑꯗꯨꯒ ꯏꯚꯟ ꯃꯗꯨꯒꯤ ꯂꯩꯉꯥꯛ ꯃꯍꯨꯠ ꯁꯤꯜꯂꯒ ꯄꯥꯏꯕꯤ PR ꯒꯤ ꯃꯅꯨꯡ ꯂꯩꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔꯁꯤꯡꯁꯤꯒ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨ ꯂꯩꯇꯦ ꯍꯥꯏꯕꯁꯤꯃ ꯑꯩ ꯂꯩꯔꯦ ꯑꯗꯨꯒ ꯏꯚꯟ ꯉꯔꯥꯡ ꯁꯨꯃꯥꯡ ꯂꯤꯂꯥ ꯄꯥꯡꯊꯣꯛꯀꯅꯦꯅ ꯇꯧꯔꯝꯕ ꯂꯤꯂꯥ ꯄꯥꯔꯇꯤ ꯑꯅꯤꯐꯥꯎ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯣꯠ ꯉꯁꯤꯒꯤ ꯄꯦꯄꯔꯁꯤꯡꯗ ꯍꯦꯗꯤꯡ ꯌꯥꯎꯔꯤꯀꯣ ꯑꯗꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯒꯤ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯦ ꯍꯥꯏꯕ ꯍꯦꯗꯤꯡ ꯀꯥꯕ ꯌꯥꯎꯔꯤ ꯑꯗꯒꯤ ꯃꯤ ꯏꯇꯥꯛ ꯇꯥꯛꯂꯕꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯗꯤ ꯑꯗꯨꯃꯛ ꯑꯞꯗꯦꯠꯇ ꯇꯧꯔꯒ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯗꯨꯗꯤ ꯍꯥꯏꯕꯗꯤ ꯋꯥꯇꯔ ꯀꯦꯅꯟ ꯀꯣ ꯃꯤ ꯀꯩꯅꯣ ꯇꯧꯅ ꯃꯤꯇꯦꯜ ꯗꯤꯇꯦꯛꯇꯔꯅ ꯆꯤꯡꯕ ꯑꯗꯨꯝ ꯂꯩꯌꯦꯅ ꯉꯔꯥꯡ ꯎꯏꯌꯦꯕ ꯑꯗꯨꯕꯨ ꯁꯤꯒꯤꯗ ꯑꯩꯈꯣꯏ 4ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯃꯥꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯄꯗ ꯑꯩꯈꯣꯏ ꯄꯔꯁꯅꯦꯜ ꯃꯤ ꯃꯁꯤꯡ 30ꯃꯨꯛꯇꯪ ꯇꯤꯜꯂꯦ ꯍꯥꯏꯅ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯁꯨꯝ ꯍꯪꯕ ꯃꯇꯝꯗ ꯆꯨꯝꯅꯗ꯭ꯔ ꯂꯥꯟꯕꯗ꯭ꯔ ꯑꯃ ꯑꯣꯏꯁꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯃꯌꯥꯝ ꯁꯤꯚꯤꯜꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯍꯟꯕꯅꯦ ꯍꯥꯏꯅꯁꯨ ꯇꯥꯏꯌꯦꯕꯀꯣ ꯆꯨꯝꯕ ꯒꯣꯔꯃꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯃꯣꯏ 30ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯥꯏ ꯑꯗꯨꯅ ꯏꯔꯥꯡꯗꯤ ꯍꯦꯟꯅ ꯁꯨꯝ ꯀꯟꯈꯠꯂꯛꯄꯅꯤना ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯥꯂꯣꯡꯁꯤ ꯌꯥꯝ ꯃꯈꯟ ꯑꯗꯨꯝ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯁꯨ ꯑꯗꯨꯒ ꯂꯩꯕꯥꯛꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤ ꯌꯧꯔꯛꯑꯒꯗꯤ ꯃꯨꯜꯂꯛꯀꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯎꯔꯛꯑꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯇꯧꯁꯜꯂꯛꯄ ꯄꯣꯠꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝ IDPꯁꯤꯡꯁꯤꯒꯤ ꯃꯣꯏꯒꯤ ꯋꯥꯊꯣꯛꯁꯤꯡ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯂꯨꯄꯥ 34 ꯄꯤꯔꯒ ꯅꯣꯡꯃꯒꯤ ꯀꯩꯅꯣ ꯑꯣꯏꯌꯨ ꯀꯥꯏꯅ ꯃꯥꯏ ꯆꯥꯅ ꯊꯛꯅꯕꯒꯤ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠꯒ ꯇꯧꯊꯔꯛꯏꯕ ꯄꯣꯠꯁꯤꯡꯁꯦ ꯃꯁꯤ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣই ꯁꯤꯒꯨꯝꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈoi ꯁꯨꯝꯕꯗ ꯑꯩꯈoi ꯇꯁꯦꯡꯅ IDPꯁꯤꯡꯕꯨ ꯍꯟꯗꯅ ꯌꯦꯡꯉꯤꯕ ꯀꯥꯡꯕꯨ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯀꯥꯡꯕꯨꯁꯤꯡꯁꯤ ꯂꯨꯄꯥ 34ꯗꯨ ꯄꯤꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯨ ꯍꯤꯡꯕ ꯉꯝꯕ꯭ꯔꯥ ꯅꯣꯡꯃꯒꯤꯗꯣ ꯑꯩꯈꯣꯏꯅ ꯆꯍꯤ 2ꯒ ꯊꯥ 9ꯁꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯆꯦꯅꯦꯜ ꯑꯃꯗ ꯍꯥꯏꯖꯈꯤꯕꯅꯦ ꯆꯍꯤ 2ꯒ ꯊꯥ 9 ꯍꯞꯇꯥ 2ꯒ ꯅꯨꯃꯤꯠ 9 ꯄꯨꯡ 9ꯒ ꯑꯣꯟꯊꯣꯛꯑꯁꯦꯕꯀꯣ ꯄꯨꯡ 9 ꯃꯤꯅꯤꯠ 9 ꯍꯞꯇꯥ 2ꯒꯇꯪ ꯍꯥꯏꯔꯁꯤꯅꯦ ꯑꯦꯛꯖꯥꯝꯄꯜ ꯀꯣ ꯑꯝꯇꯪ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈoi ꯇꯁꯦꯡꯅ ꯑꯀꯟꯅ ꯔꯤꯡ ꯁꯛꯅꯕ ꯑꯩꯈoi ꯑꯃꯅ ꯑꯃ ꯀꯩꯅꯣ ꯇꯧꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄꯁꯤꯗꯤ ꯑꯩꯈoi ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕꯅꯦ ꯁꯤꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕ 2025 ꯍꯥꯏꯕ ꯃꯍꯨꯠꯇ ꯁꯤꯐꯥꯏ ꯐꯦꯁꯇꯤꯚꯦꯜ 2025 ꯍꯥꯏꯕꯅꯕꯨ ꯍꯦꯟꯅ ꯃꯃꯤꯡꯁꯤ ꯃꯌꯥꯝꯅ ꯍꯥꯏꯅ ꯃꯇꯤꯛ ꯆꯥꯔꯅꯤꯅ ꯑꯩꯅ ꯃꯁꯤ ꯍꯥꯏꯗꯧ ꯑꯣꯏꯔꯝꯂꯦ ꯀꯥꯏ ꯍꯥꯏꯕ ꯌꯥꯝ ꯁꯥꯎꯅꯤꯡꯕꯗꯤ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯣ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟꯁꯤꯡꯁꯤꯒꯤ ꯀꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯩꯇꯦꯡ ꯑꯣꯏꯍꯜꯂꯤꯕ꯭ꯔꯥ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯁꯦ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯀ꯭ꯋꯦꯁꯟ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯍꯪꯉꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔꯁꯤꯡ ꯅꯠꯇ꯭ꯔꯒ ꯁꯤꯟꯕ ꯂꯥꯡꯕ ꯌꯥꯎꯔꯤꯕ ꯏꯚꯟ ꯒꯣꯚꯔꯅꯔꯒ ꯃꯁꯤ ꯁꯥꯎꯐꯝ ꯊꯣꯛꯄ꯭ꯔꯥꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝ ꯑꯃꯗ ꯏꯚꯟ ꯆꯠꯂꯤꯕ ꯔꯤꯂꯦ ꯄ꯭ꯔꯣꯇꯦꯁ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈoi ꯇꯁꯦꯡꯅ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯃꯗꯨꯒꯤ ꯄꯣꯠꯇ ꯊꯨꯒꯥꯏ ꯌꯦꯡꯈꯥꯏꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯠꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯆꯠꯍꯟꯕ ꯆꯨꯝꯃꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯍꯟꯕ ꯆꯨꯝꯃꯤ ꯃꯤꯌꯥꯝꯅ ꯈꯪꯍꯟꯕ ꯆꯨꯝꯃꯦꯅ ꯑꯩꯗꯤ ꯈꯜꯂꯦꯕ ꯑꯗꯨꯒ ꯏꯚꯟ ꯅꯍꯥꯟ ꯑꯩꯈoi ꯃꯃꯥꯡꯗ ꯀ꯭ꯋꯥꯛꯇꯥꯒꯤ ꯊꯣꯡꯗ ꯑꯩꯈꯣꯏꯒꯤ RAPFꯀ ꯀꯟꯅ ꯃꯨꯛꯅꯕ ꯃꯇꯝꯗ ꯌꯥꯅꯕꯝ ꯄꯣꯔꯛꯑꯀꯥꯟꯗ ꯑꯩꯈoi ꯑꯗꯨꯝ ꯐꯋꯥꯛ ꯆꯥꯏꯈꯥꯏꯕ ꯆꯠꯍꯟꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩꯗꯅꯀꯣ ꯑꯗꯣ ꯌꯥꯝꯅ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯆꯠꯈꯤ ꯑꯗꯨꯅ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯑꯃ ꯂꯩꯅꯔꯀꯥꯟꯗ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯗꯤꯃꯥꯟ ꯇꯧꯔꯤꯁꯤ ꯀꯩꯝꯇ ꯅꯠꯇꯦꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯄꯣꯠ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏ ꯈꯛꯇꯒꯤ ꯅꯠꯇꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃ ꯌꯥꯎꯔꯤꯕꯅꯤ IDPꯁꯤꯡꯅ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯒꯤ ꯉꯁꯤ ꯊꯤꯡꯉ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯕꯐꯔ ꯖꯣꯟ ꯒꯥꯏꯅ ꯊꯝꯃꯒ ꯆꯠꯍꯟꯗ꯭ꯔꯤꯕꯁꯤꯡꯁꯤꯁꯨ ꯀꯣꯝꯊꯣꯛꯍꯜꯂꯨ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯌꯥꯎꯔꯤꯕ ꯑꯗ ꯑꯅꯤꯁꯨꯕ ꯗꯤꯃꯥꯟ ꯑꯃꯅ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯅꯠꯇꯦꯕ ꯃꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯦꯕ ꯈꯪꯕꯤꯒꯗꯧꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯅꯦꯕ ꯑꯥꯔꯇꯤꯀꯜ 19 ꯀ꯭ꯂꯣꯁ ꯀꯩꯅꯣꯗ ꯑꯥꯔꯇꯤꯀꯜ 19 ꯑꯣꯐ ꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯄꯤꯔꯤꯕ ꯃꯥꯒꯤ ꯀ꯭ꯂꯣꯁ 1ꯗ 2ꯗ 3ꯗ A ꯗ B C D E F ꯍꯥꯏꯅ ꯆꯠꯊꯕ ꯄꯤꯔꯤꯕ ꯃꯌꯥꯝ
ꯃꯌꯥꯝ ꯃꯅꯨꯡꯗꯨꯗ ꯌꯥꯎꯔꯤꯕ ꯃꯈꯣꯏ ꯃꯁꯥꯒꯤ ꯃꯐꯝꯗꯨꯗ ꯃꯈꯣꯏ ꯍꯟꯖꯤꯟꯖꯒꯦ ꯍꯥꯏꯕꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ safe returns of the IDPs in their respective homes ꯃꯈꯣꯏ ꯇꯧꯖꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯏꯔꯩꯕꯥꯛꯀꯤ ꯁꯨꯝꯕ ꯀꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯐꯝ ꯊꯣꯛꯏ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯔꯩꯕꯥꯛ ꯀꯟꯕ ꯂꯨꯞ ꯏꯀꯜ ꯂꯩꯅ ꯑꯃꯅ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯗꯨ ꯕꯣꯏꯀꯣꯠ ꯇꯧꯒꯅꯤ ꯀꯥꯏꯅ ꯍꯥꯏꯈꯤꯕ ꯃꯃꯥꯡ ꯊꯦꯡꯅꯈꯤꯑꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯉꯔꯥꯡꯗꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯄꯥꯔꯇꯤꯅꯤ ꯁꯨꯃꯥꯏꯅ ꯂꯥꯛꯈꯤꯗꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯄꯣꯠ ꯁꯨꯝꯕꯁꯤꯅ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝ ꯃꯌꯥꯝ ꯑꯃ ꯃꯥꯡꯍꯜꯂꯤꯕ ꯄꯣꯠꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯄꯦꯟꯗꯕ ꯐꯥꯎꯏ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯕꯅꯦꯅ ꯂꯧꯕ ꯇꯥꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ political parties singi leaders singna sigi pesha mangan matang da haibadana mokoi political gi oiba mokoi mogi level la ngangjau poni aduga aikoina thamjari wafam jina ordinary common layman amoina praja miyam amadi pian manungi da leiriba bureaucrat officials singa leiriba gap da pen da budugi khon thamako wafam niko sigi posit to wi mote koi shumai to ngmadi hena phani hai bose aduna chumba festival akoi ta sengna haragadi mahiju andro festival da akoi gi angang gi sanabam gi destiny world do sidokre na akoi video oina ui rang kanoda nahan ui adna sumaina akoi mathang mathang oina akoi shumba mayam singse masi sabchana sido piri mai sido oga praja singna yadrabina loishan jare kaina haiba pot ngasi praja singa taningi ba pot si pamjai koi chu aduga IDPs mayam gi mokoi gi leibhamda safe return to hon ba pot haibaduna priority thambirega aduga amuksu national highway mayam singse ngasi di thing basina maram horakanda even ai samak se hayeng Guwahati chatoi ko koi second Northeast Para Games 2025 ki so is a Northeast ki state mayam se koi mamang first para ju yaujurui sidai koi na huji yam nongai ta basi koi na players mamang the gold medal ani ga lorpa silver ma ga lor gold medal ahum ga lorpa player yauri ba si se hayeng chatkani chaloi khangda pot player yaushale kai gi noi kan da ticket ki maman se hoji yeng matam da sakhi badang da lupa lising 10 gi matak ta lakwa halak da kitang ta thara gu lising 3 pa le ga lising Tran kun gi mathakta adagi koina khudakta kakpu matamda hujikse ngasi ka adi ngasi chanabase lising kun gi mathakta ga leiba yaureba ada hayeng halake hay kun ada mi mana sathuk sitau lising kun thra ni fu chatbe film laktore adana government na sponsor to bida ba North East game orga su yengshin mina ba adugo sumbo wat ba even duap singa adagi koigi disable kano sing high tare different level person sing gi oiba para games kisida koina kano si masing si player masing mayam puning bodo ngasi di makhada chatpa yaba kanguna makhada haibadi adagi mathakta chakadu mathakta ina community makha chatpa yaba dum yauri koi mete bangal gi sinausing yauri mang gol me makha chaturi adai koi ju as an official ina yaud da yada nina zatkada pot si koi mathak chapada koi chatti angang sing si yenga koi chatti chatta yada ne na khallaga tawbudu ji ticket sing arang ka kumatam da koi up down ka kumatam da masi chola ka ini ko kano da ka kumatam da selu policing kungi mathak tai kuntra mea tara mane sengna haidiko ado adugi pot mea yam nuai ta pawi aduna chumba mayam singsigi protest se ekoi ta sengna aviation gi keno da ekoi masi autonomous body ni hai taraga su central government gi makut loi lei bara handa band dab se ngasi de koina keno da not aoc da khamaga bus ticket kakpo da maina flight ticket se kona ka ingai da kakke tro lotion gi ba yawe ba aduna ekona chatningi ba timing da ka ga chatki kai je phangaktre bujik se ayukta chalhauba natraga nungtin athengwa chatke masi de hayeng langiri da flight ticket hang leibudo Manipur gi koi Guwahati bo power flight che masigi keno si bus ticket winger ticket kakpo dongna ko Dimapur yo Guwahati yo gi kakpo che CPM da ngasi chathare eba ta jengna paisa se tha ma da lising 10 tan mangam da mi su tangai phadana sum chate ya da lising 3 tinga chate ya da pot lai adon sigi pot mayam sing sigi pot sine ba koina huji IDP sing demand to ya ba national highway da gari chalan ba protection thi jena PBU ka hai bi yawi ni sida government na kari gino chawm thokti aduga leiba mayam government gi officials sing hai tare masi deal tawnaba leiba mayam sing se karimta like like super draba natraga law the rules the ano da aviation gi piri basins da kari yaurga je kaim khangdaba dawna leiba man mo ngasi di ureba adana swai da ai panjaroi senior advocate amakhakna magi kano gi law farm ama toroga huji PIL amakhak thabagi han tawkana isu ujo hobuni se koju mase loina khangbana tabani na ko aru madu autonomous oiba taraga su madu di controls the government tawgadabni na ko gi center gi makhutta union government makhut yam chawng leiba pot madu gi act to the yaw boi khona thengnai adana hojiti sagun tawne nungtin po
ꯇꯧꯕꯗ ꯑꯣꯄꯟ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯏꯀꯣꯅꯣꯃꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯌꯥꯡꯂꯦꯟ ꯁꯔꯨꯛ ꯄꯨꯔꯥ ꯊꯤꯗꯦꯛꯄꯤꯔꯒ ꯑꯩꯈꯣꯏ COVID-19ꯒꯤ ꯊꯤꯎꯕꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯀꯟꯐ꯭ꯂꯤꯛꯁꯤꯅ ꯆꯍꯤ ꯀꯩꯅꯣꯒꯤ ꯀ꯭ꯔꯥꯏꯁꯤꯁꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ 3 ꯃꯌꯥ ꯁꯨꯖꯜꯂꯛꯑꯕꯁꯦ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯥꯒꯨꯟ ꯇꯧꯔ ꯂꯩꯕꯁꯤꯗ ꯉꯁꯤ ꯑꯩꯈꯣꯏ ꯏꯚꯟ ꯆꯠꯄ ꯈꯣꯠꯄ ꯐꯥꯎ ꯅꯤꯡꯈꯥ ꯇꯝꯅ ꯆꯠꯄ ꯉꯝꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯇꯝ ꯐꯪꯉꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯦꯕ ꯉꯟꯅ ꯇꯤꯀꯦꯠꯁꯦ ꯏꯝꯐꯥꯜ ꯇ꯭ꯔꯤꯄꯨꯔꯥ ꯑꯗꯨꯒ ꯑꯒꯔꯇꯂꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯒꯔꯇꯂꯥ ꯒꯨꯋꯥꯍꯥꯇꯤ ꯄꯥꯏꯔꯝꯕꯗꯨꯅ ꯑꯞ ꯗꯥꯎꯟ ꯂꯥꯛꯄꯅ ꯍꯣꯡꯕ ꯐꯤꯕꯝ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯌꯦꯡꯕꯤꯌꯣ ꯀꯩꯅꯣꯗ ꯆꯪꯉꯀꯥꯟꯗ ꯍꯧꯖꯤꯛ ꯇꯤꯀꯦꯠꯁꯦ ꯍꯧꯖꯤꯛ ꯆꯦꯛ ꯍꯦꯛꯇ ꯇꯧꯁꯦꯕꯀꯣ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯑꯒꯔꯇꯂꯥ ꯄꯥꯏꯕ ꯃꯇꯝꯗ 4,000ꯔ 5 ꯑꯗꯨꯒꯤꯗꯒꯤ ꯍꯦꯟꯅ ꯂꯩꯔꯣꯏꯕ ꯅꯣꯡ ꯅꯤꯁꯤꯗ ꯌꯦꯡꯁꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯒꯔꯇꯂꯥ ꯒꯨꯋꯥꯍꯥꯇꯤ ꯄꯥꯏ ꯀꯥꯟꯗ 2,000ꯒ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯅ ꯃꯦꯛ ꯃꯥꯏ ꯇ꯭ꯔꯤꯞꯁꯦ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯌꯦꯡꯕꯁꯦ ꯐꯣꯟꯁꯦ ꯌꯦꯡꯁꯦꯕꯀꯣ ꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯅ IDPꯁꯤꯡꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯔꯥꯟꯕ ꯄꯣꯠ ꯅꯠꯇꯦ ꯑꯆꯨꯝꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯑꯀꯟ ꯑꯔꯤꯡ ꯁꯛꯇꯅ ꯇꯥꯟꯅꯔꯤꯕ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯍꯌꯦꯡ ꯇꯥꯔꯤꯛ 23ꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯌꯦꯡꯁꯦꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠꯀꯤ ꯃꯃꯜꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯍꯜꯂꯨ ꯍꯥꯏꯕ ꯄꯣꯠ ꯌꯥꯎꯔꯤꯁꯦ ꯉꯁꯤ ꯑꯃꯨꯛ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯊꯣꯛꯀꯥꯟꯗꯗꯤ ꯍꯌꯦꯡꯁꯦ 3,000 ꯈꯛꯀ ꯂꯩꯌꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯩꯅꯣꯁꯤ 3,000 ꯀꯨꯝꯕ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯀꯛꯀꯦꯅ ꯆꯪꯉꯨꯔꯒana ꯍꯣꯔꯦꯟ ꯌꯧꯗꯣꯏꯅꯦꯕ ꯑꯗꯣ ꯏꯚꯟ ꯉꯁꯤꯒꯤ ꯌꯦꯡꯉꯦꯅ ꯈꯜꯂꯣꯅꯦꯀꯣ ꯉꯁꯤꯒꯤ ꯌꯧ ꯂꯩꯔꯝꯃꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯤꯀꯦꯠ ꯀꯛꯆꯕ ꯑꯩꯈꯣꯏꯅ ꯃꯥꯡꯕꯒꯤ ꯐꯤꯕꯝꯗ ꯂꯩꯒꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯕ ꯄꯣꯠ ꯂꯥꯛꯑꯦ ꯑꯗꯨꯅ ꯏꯚꯟ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜ ꯉꯁꯥꯏꯒꯤ ꯑꯒꯔꯇꯂꯥ ꯆꯠꯄ ꯃꯇꯝꯗꯗꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯍꯥꯏꯇꯥꯔꯦ ꯃꯃꯟꯗꯨ ꯈꯦꯠꯅꯅ ꯂꯥꯛꯑꯕꯅꯤ나 ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯕ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯈꯦꯠꯅꯕ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯌꯦꯡꯉꯣ ꯑꯒꯔꯇꯂꯥ ꯆꯠꯀꯥꯟꯗ 3,000 ꯌꯧꯗꯅ ꯂꯩꯌꯦꯕꯁꯦ ꯏꯚꯟ ꯍꯌꯦꯡꯒꯤ ꯆꯠꯄ ꯃꯇꯝꯗꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯦꯡꯅꯩ ꯑꯗꯨꯅ ꯏꯝꯐꯥꯜ ꯑꯒꯔꯇꯂꯥ ꯒꯨꯋꯥꯍꯥꯇꯤ ꯑꯒꯔꯇꯂꯥ ꯒꯨꯋꯥꯍꯥꯇꯤ ꯏꯝꯐꯥꯜ ꯂꯥꯛꯄꯅ ꯀꯣꯝꯃꯦꯅ ꯃꯤꯁꯦ ꯑꯗꯨꯃꯥꯏꯅ ꯀꯛꯅꯕꯐꯥꯎ ꯌꯥꯎꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯣꯄꯟ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯁꯦꯐꯒꯥꯔꯗ ꯐꯪꯗꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯒ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤ ꯑꯣꯏꯔꯤꯕ ꯄꯨꯂꯤꯁꯅꯁꯨ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯗꯨꯒ ꯁꯨꯝꯕꯗ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯈꯨꯠ ꯊꯥꯕꯒꯤ ꯃꯑꯣꯡꯗ ꯆꯠꯊꯔꯛꯄꯁꯦ ꯃꯁꯤ ꯇꯧꯕꯤꯒꯅꯣꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯆꯨꯝꯃꯤ ꯂꯣ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅꯁꯨ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯑꯃꯗꯤ ꯄ꯭ꯔꯖꯥꯒꯤ ꯑꯦꯁꯦ ꯀꯃꯟ ꯄꯤꯄꯜꯁꯤꯡꯅ ꯋꯥ ꯉꯥꯡꯕꯗꯁꯨ ꯇꯥꯕꯤꯗꯕ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯅꯤꯡꯉꯥꯏꯅꯤ ꯑꯃꯗꯤ ꯉꯝꯃꯦ ꯍꯥꯏꯅ ꯇꯧꯕꯁꯨ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯗꯨꯅꯤ ꯇꯥꯃꯣ ꯊꯝꯖꯩ ꯑꯗꯨꯒ ꯇꯥꯃꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯁꯄ꯭ꯂꯤꯃꯦꯟ ꯑꯣꯏꯅ ꯇꯥꯃꯣ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯕꯦꯝꯕꯔ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯑꯣꯛꯇꯣꯕꯔ ꯂꯣꯏꯁꯤꯜꯂꯛꯄꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ MLAꯒꯤ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯏꯕꯤꯔꯤꯕ ꯁꯨꯁꯤꯟꯗ꯭ꯔꯣꯅꯁꯨ ꯑꯩꯈꯣꯏ ꯑꯦꯚꯤꯌꯦꯁꯟꯒꯤ ꯃꯇꯥꯡ ꯇꯤꯀꯦꯠꯀꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯐꯦꯠ ꯋꯥꯔꯤ ꯁꯥꯈꯤꯕꯗ 8,000 ꯐꯥꯎꯒꯤ ꯃꯇꯥꯡ ꯃꯁꯤꯗ ꯑꯣꯏꯅ ꯐꯤꯛꯁ ꯑꯣꯏꯔꯅꯤ ꯍꯥꯏꯅꯁꯨ ꯃꯁꯤꯒꯤ ꯑꯣꯔꯗꯔ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯦꯄꯔꯗꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯖꯈꯤ ꯑꯃꯗꯤ ꯅ꯭ꯌꯨꯁ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯖꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯍꯦꯟꯀꯠꯄꯒꯤ ꯃꯇꯥꯡꯁꯦ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯅ ꯒꯤ ꯈꯨꯗꯣꯡꯆꯥꯕ PR ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯏꯝꯐꯥꯜ ꯇꯨ ꯒꯨꯋꯥꯍꯥꯇꯤ ꯆꯠꯄꯗ ꯂꯨꯄꯥ 1,900 ꯀꯛꯑꯝꯕ 2,500 ꯀꯛꯑꯝꯕ ꯏꯚꯟ 2 ꯌꯧꯗꯧꯕ ꯀꯛꯑꯝꯕꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯨꯗꯛꯇ ꯆꯪꯉꯒ ꯀꯛꯄ ꯃꯇꯝꯗ ꯅꯤꯌꯔꯂꯤ 20,000 ꯃꯌꯥꯗꯤ ꯆꯪꯉꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯁꯥꯏꯠꯇꯒꯤ ꯑꯦꯚꯤꯌꯦꯁꯟꯒꯤ ꯃꯊꯛ ꯊꯪꯕꯁꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯁꯤ ꯐꯣꯟ ꯇꯥꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯒꯨꯋꯥꯍꯥꯇꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯍꯜꯂꯛꯅꯤꯡꯉꯥꯏ ꯄꯩꯁꯥꯁꯤ ꯀꯛꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯑꯒꯔꯇꯂꯥꯕꯨ ꯕꯁ ꯇꯣꯡꯉꯒ ꯑꯒꯔꯇꯂꯥ ꯇꯨ ꯀꯣꯜꯀꯇꯥ ꯇꯨ ꯏꯝꯐꯥꯜ ꯁꯨꯃꯥꯏꯅ ꯄꯥꯏꯊꯣꯛꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ PR ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔꯁꯤꯡꯅꯁꯨ ꯉꯥꯡꯕ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯁꯦꯝꯗꯣꯛꯄ ꯑꯗꯨꯃꯛ ꯍꯥꯟꯅꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯀꯤ ꯃꯇꯥꯡꯗ ꯍꯟꯖꯤꯜꯂꯛꯄ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯑꯃꯗꯤ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯑꯃꯁꯨ ꯆꯠꯅꯤꯡꯕ ꯇꯥꯔꯒꯁꯨ ꯇꯤꯀꯦꯠ ꯀꯛꯄ ꯉꯝꯗꯕꯒꯤ ꯆꯠꯇꯕꯅ ꯑꯌꯥꯝꯕꯁꯨ ꯑꯣꯏꯔꯤ ꯑꯃꯗꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯄ ꯐꯥꯎꯕꯗ ꯇꯤꯀꯦꯠ ꯀꯛꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇꯗꯅ ꯆꯠꯇꯕꯅꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯕꯒꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯑꯃꯗꯤ ꯑꯩꯈꯣꯏ ꯅ꯭ꯌꯨꯁ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅꯈ꯭ꯔꯦ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯁꯣꯏꯕ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ PRꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯇꯪꯒꯁꯨ ꯊꯝꯕꯤꯔꯝꯃꯨ ꯇꯁꯦꯡꯅ PRꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯑꯗꯨ ꯀꯟꯐ꯭ꯂꯤꯛ ꯀ꯭ꯔꯥꯏꯁꯤꯁꯀꯤ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯁꯦ ꯆꯠꯄ ꯌꯥꯗꯕꯒꯤ ꯄꯣꯠꯇ ꯂꯥꯛꯈꯤꯕꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯇꯣꯅꯣꯃꯁ ꯑꯣꯏꯅ ꯂꯩꯕ ꯃꯣꯏ ꯕꯣꯗꯤ ꯑꯃ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯦꯌꯔꯂꯥꯏꯟꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯁꯦ ꯏꯟꯗꯤꯒꯣ ꯍꯥꯏꯒꯦꯔꯥ ꯑꯃ ꯍꯥꯏꯒꯦꯔꯥ ꯂꯩꯔꯤꯁꯤꯡꯁꯦ ꯑꯁꯤꯒꯤꯁꯤꯡꯁꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯥꯔꯟ ꯇꯧꯕꯅꯦ ꯂꯧꯋꯦ ꯏꯚꯟ ꯑꯩꯈꯣꯏꯅ ꯁꯦ ꯄꯨꯡ 3:50ꯒꯤ ꯐ꯭ꯂꯥꯏꯠꯁꯦ ꯀꯛꯀꯦꯅ ꯊꯤꯔꯝꯃꯦꯕꯀꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯣꯛꯑꯦ ꯗꯤꯁꯄ꯭ꯂꯦꯁꯦ ꯉꯔꯥꯡ ꯀꯛꯀꯦ ꯇꯧꯔꯤꯉꯩꯗ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯅꯦꯕꯀꯣ
ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯒꯤꯁꯨ ꯌꯦꯡꯕꯁꯤꯗ ꯐꯪꯉꯤꯅꯦꯕꯀꯣ ꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕꯒꯤ ꯄꯣꯠ ꯑꯃꯗ ꯂꯦꯞꯄꯛꯄ ꯄꯣꯠꯁꯤꯒꯤ ꯐꯤꯛꯁ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯁꯨꯆꯤꯟꯗ꯭ꯔꯣ ꯈꯨꯔꯥꯏꯒꯤ MLN ꯆꯠꯂ ꯇꯧꯒꯦꯔꯥ ꯑꯃꯅ ꯍꯥꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯒꯦꯖꯦꯠꯇ ꯁꯤꯒꯤ ꯄꯣꯠꯁꯤꯗꯒꯤ ꯍꯦꯟꯕ ꯌꯥꯔꯣꯏ ꯁꯤꯒꯤ ꯃꯊꯪꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯒ ꯁꯤ ꯇꯧꯗ꯭ꯔꯤꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯎꯒꯤ ꯃꯃꯜꯗꯤ ꯍꯦꯟꯒꯠꯂꯛꯄ ꯅꯠꯇꯦꯕ ꯀꯔꯤꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯐ꯭ꯂꯥꯏꯠꯀꯤ ꯀꯩꯅꯣ ꯂꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯀ꯭ꯋꯦꯁꯟ ꯑꯃ ꯂꯩꯌꯦꯕ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯚꯤꯌꯦꯁꯟꯗ ꯑꯩꯈꯣꯏꯒ ꯌꯦꯛꯅꯕ ꯀꯥꯡꯂꯨꯞꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯁꯦ ꯃꯌꯥꯝ ꯂꯩꯌꯦꯅ ꯇꯥꯔꯤꯕꯀꯣ ꯃꯈꯣꯏꯅ ꯊꯣꯏꯒꯤ ꯁꯤꯜꯂꯒ ꯇꯧꯔꯛꯏꯔꯣ ꯍꯥꯏꯕꯒꯤ ꯀ꯭ꯋꯦꯁꯟ ꯃꯌꯥꯝꯅ ꯉꯥꯡꯅꯔꯛꯏꯁꯦ ꯆꯨꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯂꯥꯜꯂꯦꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯆꯨꯝꯃꯣꯏꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯆꯨꯝꯃꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯛꯄ ꯇꯥꯕꯅꯦꯕ ꯂꯥꯜꯂꯝꯃꯒꯁꯨ ꯃꯗꯨ ꯁꯕꯖꯦꯛꯇꯨ ꯀꯔꯦꯛꯁꯟ ꯑꯣꯏꯖꯦ ꯍꯥꯏꯔꯒꯁꯨ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯆꯨꯝꯃꯝꯒꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛ ꯉꯁꯤꯗꯤ ꯈꯜꯍꯜꯂꯤ ꯃꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯏꯚꯟ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯃ ꯇꯁꯦꯡꯅ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯗ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯉꯝꯗꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯣꯏꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯃꯃꯤꯡ ꯄꯟꯖꯔꯔꯣꯏꯀꯣ ꯑꯗꯨꯅ ꯏꯚꯟ ꯁꯤꯒꯤ ꯄꯣꯠꯁꯤꯒꯤ ꯃꯊꯛꯇ ꯏꯚꯟ ꯍꯧꯖꯤꯛ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯅꯝꯅ ꯁꯤꯟꯖꯜꯂꯛꯏꯁꯤꯗ ꯁꯦꯟꯗꯥꯟꯐꯝ ꯑꯣꯏꯔꯒ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕꯁꯤ ꯔꯦꯁ ꯑꯣꯐ ꯗ ꯋꯥꯔꯜꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯎꯠꯂꯦ ꯃꯔꯝꯗꯤ IDBꯁꯤꯡꯅ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯃꯌꯥꯝꯁꯤꯡ ꯇꯥꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯚꯣꯏꯁ ꯑꯣꯐ ꯗ ꯄꯤꯄꯜꯁꯦ ꯚꯣꯏꯁ ꯑꯣꯐ ꯒꯣꯗꯅꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯄꯣꯠꯁꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯋꯥꯐꯝꯁꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯔꯣꯏꯕꯗ ꯅꯣꯡꯃꯗ ꯂꯥꯛꯆꯪꯒꯤꯁꯦ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯂꯥꯜꯍꯧꯂꯨꯞ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ULFꯀꯤ 64 ꯁꯨꯕ ꯑꯩꯈꯣꯏ ꯐꯥꯎꯟꯗꯦꯁꯟ ꯗꯦꯁꯦ ꯑꯩꯈꯣꯏ ꯉꯔꯥꯡ ꯃꯐꯝꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯛꯄ ꯄꯥꯟꯗꯝꯁꯤꯡ ꯑꯃꯗꯤ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯐꯣꯡꯗꯣꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯂꯥꯜꯍꯧꯂꯨꯞ ꯍꯥꯏꯖꯕ ꯇꯥꯔꯦ ULFꯀꯤ ꯉꯔꯥꯡ ꯑꯁꯤ 64 ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯄꯥꯡꯊꯣꯛꯈꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯃꯣꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯕꯤꯔꯝꯃꯨ ꯃꯁꯤ ꯀꯛꯆꯤꯡ ꯈꯨꯅꯧ ꯈꯛꯇ ꯅꯠꯇꯦ ꯉꯔꯥꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯑꯦꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ UNLFꯁꯦ ꯑꯩꯈꯣꯏꯒꯤ 24 ꯅꯕꯦꯝꯕꯔ ꯑꯩꯈꯣꯏꯒꯤ ꯁꯥꯐꯣꯡꯈꯤꯕ ꯑꯗꯨꯒ ꯆꯍꯤ ꯉꯔꯥꯡ ꯃꯥꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯁꯤ 64 ꯁꯨꯔꯕ ꯄꯣꯠ ꯑꯃꯅꯤꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯩꯈꯣꯏꯁꯨ ꯉꯔꯥꯡ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤꯗꯨ ꯏꯟꯚꯥꯏꯠ ꯐꯪꯅ ꯌꯥꯎꯖꯔꯨꯏ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯂꯤꯁ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯄ꯭ꯔꯗꯤꯞ ꯐꯟꯊꯣꯡꯕꯝꯅ ꯆꯤꯐ ꯒꯦꯁ ꯑꯣꯏ ꯑꯗꯨꯒ ꯕꯖꯥꯔ ꯀꯩꯊꯦꯜ ꯏꯃꯥꯒꯤ ꯀꯩꯅꯣꯒꯤ ꯀꯥꯡꯕꯨꯒꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯤꯕ ꯏꯃꯥ ꯂꯥꯏꯁ꯭ꯔꯝ ꯑꯃꯅ ꯃꯥꯁꯨ ꯒꯦꯁ ꯑꯣꯅꯔ ꯃꯔꯛꯇ ꯌꯥꯎꯏ ꯑꯩꯅ ꯈꯪꯖꯕꯁꯤꯡꯗꯨꯅꯤꯀꯣ ꯃꯣꯏꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯃꯣꯏꯅ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯀꯣꯏꯔꯦꯡꯅ ꯂꯤꯠ ꯇꯧꯕ ꯑꯩꯈꯣꯏꯒꯤ UNLFꯀꯤꯁꯨ ꯉꯔꯥꯡ ꯆꯞ ꯃꯥꯟꯅꯅ ꯄꯥꯡꯊꯣꯛꯏ ꯁꯨꯃꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ UNLFꯀꯤꯁꯤ ꯉꯔꯥꯡ ꯃꯣꯏꯒꯤ ꯋꯥꯔꯣꯜ ꯇꯣꯉꯥꯟꯕ ꯑꯩ ꯁꯤꯅ ꯍꯥꯏꯈꯤꯕꯅꯤꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯒꯁꯨ ꯃꯣꯏꯅ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯖꯔꯨꯕꯗꯨꯗ ꯅꯤꯡꯁꯤꯡꯕ ꯑꯃꯅꯤꯈꯛ ꯑꯩ ꯊꯝꯒꯠꯆꯒꯦ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯁꯣꯚꯔꯅꯤꯇꯤꯗ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯄꯣꯠꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯀ꯭ꯔꯥꯏꯁꯤꯁꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯟꯖꯜꯂꯛꯄ ꯄꯣꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤꯁꯤ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯁꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯅꯕ ꯗꯦꯜꯂꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯁꯥꯏꯟ ꯇꯧꯅꯗꯅ ꯂꯩꯕꯁꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯃꯥꯏꯅ ꯁꯥꯟꯅꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏ ꯁꯣꯚꯔꯅꯤꯇꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯀꯩꯅꯣꯗ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯀꯩꯗꯧꯉꯩꯗ ꯇꯧꯔꯣꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯁ ꯐꯥꯌꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯔꯤꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒ ꯈꯨꯠ ꯊꯥꯅꯗꯕ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯍꯥꯏꯕꯒꯤ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯒꯤ ꯃꯌꯥꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯛ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯑꯦꯛꯇꯤꯡ ꯆꯤꯌꯔꯃꯦꯟ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯃꯣꯏ ꯑꯦꯗꯚꯥꯏꯖꯔꯤ ꯀꯃꯤꯇꯤ ꯌꯥꯎꯔꯤꯕꯁꯤꯡꯅ ꯊꯝꯕꯗ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯌꯥꯎꯏ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯤ ꯃꯈꯣꯏꯅ ꯁꯦꯛꯇꯔ ꯈꯔꯗ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯤ ꯍꯥꯏꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯅ ꯄꯜꯂꯤ ꯑꯗꯨꯒ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯂꯥꯏꯠ ꯁꯦꯛꯇꯔꯗ ꯈꯨꯠ ꯊꯥꯒꯅꯤ ꯑꯩꯈꯣꯏ ꯏꯀꯅꯃꯤꯒꯤ ꯍꯥꯏꯕ ꯄꯣꯠꯁꯤꯡ ꯋꯥꯐꯝꯁꯤꯡ ꯌꯥꯎꯔꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯃꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯏꯍꯧꯗ ꯆꯠꯂꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯔꯣꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤꯡꯁꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏ ꯃꯈꯣꯏꯅ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯇꯥꯍꯧꯕꯗ ꯁꯨꯃꯥꯏꯅ ꯊꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯃꯣꯏꯒꯤ ꯑꯦꯛꯇꯤꯡ ꯆꯤꯌꯔꯃꯦꯟꯒꯤ ꯋꯥꯔꯣꯜꯗ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯌꯥꯎꯕꯗꯣꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯒꯅꯤꯅ ꯃꯌꯥꯝꯗ ꯍꯥꯏꯕꯒꯤ ꯊꯣꯏꯅ ꯃꯊꯧ ꯇꯥꯗꯦ ꯑꯩꯈꯣꯏ ꯇꯧꯗꯨꯅꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯁꯤꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤꯁꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯃꯌꯥꯝꯅ ꯁꯤꯡꯊꯥꯕꯤꯅꯕ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏ ꯏꯊꯧꯗꯥꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯂꯥꯜꯍꯧꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯚꯣꯂꯨꯁꯅꯤꯁ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯏ ꯇꯧꯗꯨꯅꯁꯨ ꯂꯩꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯝꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯤ ꯂꯩꯕꯥꯛꯀꯤꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯁꯔ ꯇꯧꯔꯛꯏꯕ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯑꯃꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯕꯒꯤ
ꯃꯑꯣꯡꯗ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯂꯥꯟꯅ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯏ ꯇꯧꯕ ꯎꯏ ꯇꯥꯏꯌꯦꯅ ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛ ꯌꯥꯎꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯈꯣꯏꯗꯤ ꯒꯣꯔꯃꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯄꯣꯠꯁꯦ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯈ꯭ꯔꯕꯅꯤ ꯍꯥꯏꯔꯒ ꯂꯥꯟꯅ ꯁꯦ ꯁꯥꯏꯟꯗ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯅꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏ ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯁꯤꯒꯤ ꯃꯣꯏꯗꯤ 29 ꯅꯕꯦꯝꯕꯔ ꯀꯩꯅꯣ ꯑꯣꯏꯕꯅꯤ ꯃꯃꯥꯡꯒꯤ ꯀꯩꯅꯣ ꯆꯍꯤ 2 ꯁꯨꯔꯕ꯭ꯔꯥ ꯉꯁꯤ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯀꯣ 3 ꯁꯨꯔꯕ꯭ꯔꯥ ꯁꯤꯒꯤ ꯀꯩꯅꯣꯗ ꯉꯔꯥꯡ ꯊꯝꯕꯗ ꯌꯥꯎꯋꯦ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯃꯗꯨꯒꯤ ꯄꯣꯠꯇ ꯋꯥꯔꯤ ꯃꯣꯏꯒꯤ ꯊꯣꯛꯂꯛꯑꯒ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦꯅ ꯈꯨꯌꯦꯛ ꯄꯤꯅꯦꯅ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯇꯤꯚꯤꯒꯤ ꯗꯤꯁꯀꯁꯟ ꯇꯣꯛꯇ ꯑꯩꯈꯣꯏꯅ ꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯈꯤꯕꯅꯦꯕ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯔꯦꯟꯗꯔ ꯍꯥꯏꯕꯤꯒꯅꯨ ꯄꯤꯁ ꯄ꯭ꯔꯣꯁꯦꯁ ꯑꯃꯈꯛ ꯑꯗꯨꯒ ꯁꯤꯁꯄꯌꯔ ꯇꯧꯅꯔꯒ NSNI ꯑꯃ ꯇꯧꯔꯤꯕ ꯄꯣꯠꯁꯦꯀꯣ ꯁꯨꯃꯥꯏꯅ ꯃꯈꯣꯏꯒꯤ ꯄꯣꯠꯁꯤꯁꯨ ꯃꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯑꯩꯈꯣꯏ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯗꯅ ꯁꯥꯟꯅꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛ ꯌꯥꯎꯋꯦꯅ ꯊꯝꯖꯕꯗꯣ ꯉꯔꯥꯡ ꯑꯗꯨꯃꯥꯏꯅ ꯑꯦꯛꯇꯤꯡ ꯆꯤꯌꯔꯃꯦꯟꯒꯤ ꯋꯥꯔꯣꯜꯗꯨꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯝꯕ ꯇꯥꯖꯧꯋꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯥꯟꯅ ꯁꯟꯗꯣꯛꯄ ꯑꯣꯟꯅ ꯇꯩꯅꯅ ꯇꯧꯕ ꯑꯗꯒꯤ ꯏꯚꯟ ꯑꯣꯟꯅ ꯇꯩꯅꯅ ꯇꯧꯕ ꯃꯌꯥꯝꯁꯤꯡꯁꯤ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣই ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅ ꯆꯠꯂꯤꯕ ꯌꯥꯠꯃꯤꯟꯅꯒꯗꯧꯕ ꯃꯌꯥꯝ ꯂꯧꯒꯗꯧꯕ ꯊꯧꯗꯥꯡ ꯃꯌꯥꯝꯁꯤꯡꯁꯤ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯐꯖ ꯐꯖꯕ ꯋꯥꯔꯣꯜ ꯃꯌꯥꯝ ꯑꯃ ꯉꯔꯥꯡ ꯑꯩꯈꯣꯏ ꯇꯥꯕ ꯐꯪꯖꯍꯧꯋꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯔꯥꯏꯖꯤꯡ ꯗꯦ ꯑꯃꯗ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯗ ꯑꯩꯈꯣꯏ ꯌꯥꯎꯕ ꯆꯠꯄꯁꯤ ꯑꯍꯥꯟꯕꯅꯦ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯕꯥꯇꯣꯟ ꯇꯧꯕꯤꯔꯛꯇꯅꯀꯣ ꯁꯨꯃꯥꯏꯅ ꯆꯠꯄꯁꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯏ ꯃꯔꯝꯗꯤ ꯂꯥꯜꯍꯧꯂꯨꯞ ꯑꯃꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯆꯧꯕ ꯑꯃꯒꯤ ꯁꯨꯝꯕ ꯄꯣꯠ ꯑꯃꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯣꯠꯇꯨ ꯂꯩꯕꯗꯨꯒꯤ ꯑꯩꯈꯣꯏꯁꯨ ꯊꯣꯛꯄ ꯌꯥꯏ ꯆꯠꯄ ꯌꯥꯏꯅ ꯆꯠꯄ ꯌꯥꯎꯔꯨꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯑꯗꯒꯤ ꯏꯚꯟ ꯂꯣꯀꯦꯜ ꯂꯤꯗꯔꯁ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯂꯤꯗꯔꯁ ꯃꯌꯥꯝ ꯑꯃ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯤꯗꯔ ꯃꯌꯥꯝ ꯑꯃ ꯁꯥꯇ꯭ꯔꯒꯤ ꯃꯌꯥꯝ ꯑꯃ ꯃꯈꯜ ꯃꯊꯦꯜ ꯁꯨꯅ ꯇꯧꯈꯤꯕ ꯄꯥꯡꯊꯣꯛꯄ ꯐꯪꯁꯟ ꯑꯃꯗ ꯑꯦꯅꯤꯚꯔꯁꯔꯤ ꯑꯃꯗ ꯁꯨꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯂꯤꯔꯕ ꯂꯥꯜꯍꯧꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯂꯤꯕꯔꯦꯁꯟ ꯐ꯭ꯔꯟ ꯌꯨꯅꯤꯂꯦꯞ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ 64 ꯁꯨꯕ ꯑꯦꯅꯤꯚꯔꯁꯔꯤꯗ ꯊꯝꯕꯤꯈꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯍꯥꯏꯒꯦꯔꯥ ꯂꯩꯉꯥꯛꯂꯣꯟꯒꯤ ꯍꯥꯏꯒꯦꯔꯥ ꯑꯦꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯅ ꯉꯁꯤꯐꯥꯎ ꯊꯧꯗꯥꯡ ꯂꯥꯛꯇꯨꯅ ꯂꯥꯛꯈꯤꯕꯒꯤ ꯃꯌꯥꯝ ꯑꯃ ꯃꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯒꯤ ꯔꯤꯄꯣꯔꯠ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤꯗꯨ ꯃꯣꯏꯒꯤ ꯂꯤꯗꯔ ꯑꯃꯈꯛ ꯃꯃꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯃꯊꯪꯕ ꯍꯥꯏꯕ ꯑꯣꯏꯔꯃꯥꯏꯅ ꯁꯥꯔ ꯃꯊꯪꯕ ꯑꯃꯅꯈꯛ ꯄꯥꯕ ꯑꯩ ꯇꯥꯖꯍꯧꯋꯤ ꯃꯗꯨꯗ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯣꯜ ꯑꯃ ꯌꯥꯝꯅ ꯑꯁꯥꯡꯕ ꯋꯥꯔꯣꯜ ꯑꯃꯈꯛ ꯄꯥꯊꯣꯛꯄꯗ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝꯒꯤ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯌꯥꯎꯕꯗ ꯎꯕꯗ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯒꯜ ꯃꯌꯥꯝꯁꯤꯡꯁꯤ ꯌꯥꯝ ꯂꯥꯏꯅ ꯀꯣꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯆꯠꯂꯤꯕ ꯑꯗꯨ ꯃꯌꯥꯝꯁꯤꯡꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯎꯔꯤꯕ ꯃꯌꯥꯝꯗꯨ ꯑꯗꯨꯝ ꯄꯥꯊꯣꯛꯄꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯔꯥꯏ ꯐꯥꯎꯕꯗ ꯑꯋꯥꯕ ꯊꯦꯡꯅꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯅ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯔꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯀꯥꯏꯅ ꯌꯥꯝꯅ ꯕꯣꯜ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯁꯤꯡ ꯊꯝꯃꯛꯄꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯌꯨꯅꯤꯂꯦꯞꯀꯤ ꯚꯣꯠ ꯑꯩꯈꯣꯏꯅ ꯉꯔꯥꯡꯒꯤꯗꯨꯅ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ ꯍꯥꯏ ꯑꯗꯩ ꯁꯣꯝꯗ ꯀꯣꯏꯔꯦꯡ ꯂꯨꯆꯤꯡꯕ ꯀꯥꯡꯕꯨꯒꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥ ꯀꯟꯇ꯭ꯔꯤ ꯃꯅꯨꯡꯗ 1949ꯒꯤ ꯃꯃꯥꯡꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯝꯕꯗꯣ ꯍꯌꯦꯡ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯐꯪꯅꯕ ꯄꯥꯟꯗꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯇꯥꯜꯂꯒ ꯂꯩꯔꯤ ꯑꯗꯨ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯣꯠꯅꯤ ꯀꯥꯏꯅ ꯊꯝꯃꯤꯕ ꯂꯦꯡꯗꯅ ꯊꯝꯃꯤꯕ ꯋꯥꯐꯝꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯋꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯇꯥꯃꯣ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅꯁꯨ ꯀꯨꯏꯔꯕ ꯑꯃꯗꯤ ꯂꯤꯁꯨ ꯂꯤꯔꯕ ULFꯀꯤ 61 ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕꯗ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯒꯦꯁꯇ ꯗꯥꯏꯁ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤꯕ ꯑꯆꯧꯕꯁꯤꯡꯁꯤꯅꯁꯨ ꯐꯖꯕ ꯋꯥꯔꯣꯜꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯋꯥꯔꯛꯈꯤꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯇꯤꯒꯤ ꯃꯇꯥꯡꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯃꯊꯪ ꯅꯥꯏꯅ ꯄꯟꯖꯗ꯭ꯔꯒꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯈꯤꯕꯗꯨ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯑꯃꯗꯤ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅꯁꯨ ꯇꯥꯃꯣꯅ ꯊꯝꯕꯤꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯃꯣꯒꯤ ꯆꯤꯜꯂꯨ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯉꯁꯤ ꯃꯣꯔꯅꯤꯡ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯔꯥꯀꯦꯁ꯭ꯋꯔ ꯊꯧꯗꯥꯝꯅ ꯈꯨꯔꯨꯝꯖꯔꯤ ꯅꯔꯁꯁꯤꯡꯒꯤꯗꯃꯛ ꯑꯆꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯃꯂꯦꯁꯤꯌꯥꯅ ꯏꯟꯗꯤꯌꯟ ꯅꯔꯁꯁꯤꯡꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯅꯕꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯆꯪꯂꯛꯂꯤ ꯚꯦꯁꯤ ꯅꯔꯁꯤꯡ ꯂꯣꯏꯔꯕ ꯆꯍꯤ 3ꯗꯒꯤ ꯇꯥꯗꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯍꯧ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯗꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤ 1 lakh ꯑꯣꯚꯔꯇꯥꯏꯝ ꯏꯟꯁꯦꯟꯇꯤꯚ ꯐ꯭री ꯑꯦꯀꯣꯃꯣꯗꯦꯁꯟ ꯇꯤꯀꯦटिꯡ ꯑꯃꯁꯨꯡ ꯂꯣꯡ ꯇꯥꯔꯝ ꯚꯤꯖꯥ ꯑꯁꯤꯅꯆꯤꯡꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯐꯪꯕꯤꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯃꯈꯥꯗ ꯄꯤꯖꯔꯤꯕ 7005273217 ꯅꯠꯇ꯭ꯔꯒ 7005063196 ꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤ ꯕꯤꯜꯗꯤꯡ ꯍꯠꯇꯥ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯔꯣꯗꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯎ
Class 12 amasung graduate loiraba mahirosinggidamakta Germany-da hospital program tamba yabagi khudongchaba pisari hairiba program sing adudi ahanbada accountancy hairiba stream asida tamnabagidamakta commerce background leibaga loinana 60% fangba oigedabani anisubada hotel management hairiba stream asida tamnabagidamakta any stream da 50% fangba oigedabani ahum subada electronic engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani mari subada mechatronic engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani manga subada construction engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani taruk subada automatic mechatronic engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani taret subada electrical engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani nipan subada medical technician radiology assistant MTRA tamnabagidamakta any stream da 50% fangba oigedabani mapan subada medical assistant amasung tara subada nursing hariba sing asi tamnabagidamakta 12 natraga graduate loiraba singna apply toba yagani loinana hariba program sing asi tamba mahiroi singna thagi oiva stipend listing 100 dagina 1 lakh phawba chahi ahum phangani loinana 100% job guarantee in Germany da oigani loinana 100% education loan to support tawjagani akupa marol gidamak 7005063196 ta contact tawbiru Master Tobiningba mahiroi singidamakta Sparkle iju service na abroad ta master toba yabagi khudongchaba pijari management engineering professional course yauna any subject ta master tobagi khudongchaba pijari tambiningba mahiroi singidamakta course selection documentation English language training visa application mock interview preparation accommodation chingba Sparkle gi maikaidigi mateng pijari loinana 100% education loan scholarship facilities part-time job assistant gi khudong chabasu pijari hairiba countries sing adudi UK USA Ireland Australia Russia Italy Germany na chingbani akupa marol gi damakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau Master Tobiningba mahiroi singidamakta Sparkle iju service na abroad ta master toba yabagi khudongchaba pijari management engineering professional course yauna any subject ta master tobagi khudongchaba pijari tambiningba mahiroi singidamakta course selection documentation English language training visa application mock interview preparation accommodation chingba Sparkle gi maikaidigi mateng pijari loinana 100% education loan scholarship facilities part-time job assistant gi khudong chabasu pijari hairiba countries sing adudi UK USA Ireland Australia Russia Italy Germany na chingbani akupa marol gi damakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau Nurse singidamak achauba opportunity ama puduna lakchari madudi hauzik Malaysia na Indian nurse singi oiba khudong chaba pinabagidamak midyang changlakli VC nursing loiraba chahi ahumdagi tadana experience leiraba miyoi singna khudong chaba asi lobiho khudong chaba adudi thagi oiva salary 1 lakh overtime incentive free accommodation ticketing amasung long term visa asina chingba khudong chaba sing asi fangbigani akupa marol gidamak
Makada Pizariva 7005273217 Natraga 7005063196 ta contact tawirao Natraga Aikogi office Northeast Window TV building Hata New Chakun Road ta lengsinbirao.